Manipur International Women's Day Pangthokre Wangnongpok Lamdangi Nupi Singna India ge atai state singdagi hen empowered oi haina governor Nazma Tulada Singthakre Lamdamasibu ing tappa mara chetpa khunai ma sengat pangamlakli basi lamdamasigi mama oi bi sigi hona jaman amadi thaudang singnani haina chimination nupi oi bi sigi kai khuna bo lakli Nagampal gi Tony Elias Jagatpu double barrel na Kaptuna halambagi thaudok chena bami Mari police pakat pangamkhre thamaiban area na kauramba ban thandokre Sanjay Thongdagi Lapupa Tera Fawda Laiba Infal Turel Gitorban the Ain Giwang with Sajiliba, Tongan the Yunkai Sing Powers is Sigim meeting Makada Tekpa Hokre. Amasung upon Balbak Road, Tarani Twigala Kumputaruki sent from Moikada Valley Bridge, Madi Tongan the Lambi Mari, Minister Biswazit Nasanga Dunamian Putina Crane. Mayam Kurumzari Adam the Ingbiba say Impact News Ni. I be there and eating Uzamna, Punja Sifabagi Maroiba Pausing. Malem Pumbada Nupi Numit Pangtok Nabagum, State Asidasu, Paktak Nanumidase, Pangtok Nari. Governor Nazma A. Heptulana, Awang Noklam the Nupi Singasi. Indiagi at a state singdagi hena empowered oi. Awang Nongpoki Lamdam Singi Manunda, State Asigi Nupi Singna, Marom Dom Lepja Bamasung, Sel Tungi Pibam, Hena Fay, Masi Chautok Cheningaini Haina Fongdokre. Raj Bhavanda Manipur Lengang Sinduna Pangthukiba International Women's Day gi Thauramda Adhoibi Mitunglen Oina Wafamasi Fongdokibani Thauramaduda Governor Nasmana Makha Taraduna Serasigi Nupi Sanaroi Kaya amasung Nupi Kayana Atopa Hiram Kayada Lamdamasigi Mingchat Purakli Aikhoina Hauziki Matamasida Nupi Singna Makada Thabak Suba Khakta Natabida Thabak Piba Ngamba Nupi Oibatai Haina Fungdoki Tharamaduda Social Welfare Minister Nemcha Kipgen CF and PDG Minister Karam Sham Manipur Legislative Assembly Speaker Waikem Chan Giloinabi Lengaga Sigamakok Thongbo Official Singiloinabi Singh Hiram Kayada Award for Krabi Singh Lamdamasiganak Pamsungarapam from Singh Dagi Nupi Kayana Sarkyaki Nupi gi numit ki thoram district Singh dagi khangatlaba chahi humpugi mathakta lairabi nupi tara tarukta kudol pot tamdune kai khumna bu utki thoram adugi manung chana mime play short film amasung lila utki The women in the Northeast have always been taken with respect and honor, and we have the world's largest market, the Emma market of women. Is something that I am very proud. But what we need to do more, we have come to this stage, and today's Prime Minister's message is very, very appropriate, that it is not the empowerment of women, but empowerment and development led by women. We have to have women, not employees, but employer. Entrepreneurship is in the blood of women of Manipur. BJP na luchingba Manipur gi lengaga sina nupi singda ahenba priority thamduna changsili haina ngasi Chief Minister Nongthumam Birena Fongdokre wafamasi ngasi BJP Mahila Morcha Manipur Pradesh na sinduna pangthokiba International Women's Day gi thoramda sarukyara duna Chief Minister na Fongdokibani Numirasiga mari leinana lamdamasigi chingamasung tamgi mafung kayadagi lakpa khanaba ima chamasu dais mathakta famhanduna ikai khomnabu utkibaga loinana Chief Minister na ima singda achamba khudol tamki Manipur State Film Development Society gi auditorium da pangthokiba International Women's Day gi thoram aduda nupi oibi singbu ikai khomnabu utpoina thoram aduda sarugya kiba Chief Minister Singh amadi MLA Singh na dais mathakta lengkhat khide Thoramaduga Mari Leinana Wangang Bada Chief Minister na Makatana Fongdokibada Nupi Oibi Singh Maroina Mama Oibi Singh na Macha Singh Damakta Kayam Wabagi Masung Luna Khanbagi Haiba Aikoi Khudingmakna Khangadabani Lamdamasida Ngase Ing Tappa Mara Chepa Kunaima Sengat Pangamlakli Basi Lamdamasigi Mama Oibi Singh Hona Jamana Masung Makoigi Thaudang Singh Nani Gaminasi Hek Lakpaga Nubi Singi Mathakta Chathaba Miot Minai Tingnaba Akanaba Court Linkatuna Yamdrabada Maralai Raba Mioi Taramathoi Logi Matuina Cherak Pikre MOBC Department Hana Leramba Housing Scheme Degi Lukrabi Singi Health Scheme on Toktuna Mapuroi Bakaina Rabi Singda Kanaba Piba Haure Pradhan Mantri Awas Yojana PMAY gi makhada yum kai leijadaba singi yum sanaba government senthang pithariba sisu yum sagadoriba ingkhola dugi patada nupi gi maming yaudrabadi scheme asigi kanaba fanghante
लोइनना पतादा नुपी मिंग हापदा चंगदब सेल्सु गवर्नमेंट पुथोकली पुमनमगसी प्राइम मिनिस्टर नरेंद्र मोदी न लुचिंगबा गवर्नमेंट सिना नुपीबु अवांग थाकता थांगतनब होटनबनी हाइना फोंदोकी लोइनना स्टेरसगी लाइरिक हैरबा नहारोल खुदेमक व्हाइट कलर जॉब पीबा ओइथोक्तबना मसा मसाना हैजरीबा लंबी अदुदा माइ पांगना चंगसिनबा ngamnaba स्टार्टअप पॉलिसी की मखादा नहारोल खुदेमक थबक पीबा ngamnaba करोड़ कुंट्रा काइथोक्तुना थमले हाइना फोंदोकी लेंगागसना ngamba थाकता मियांगी याइफनबा अफबा थबक तौगनी मियोइबा ओइबना फनबा होनबदा सोइबा यावरकलबसु ngakpiyu haina chief minister na miyamda appeal tauki Mama nupi singna ikhoi je kemo yamna masa sing sibu luna khange hebdo aduna ikhoi Napoleon Bonaparte na haramude am sumani hujik su lebak ingi sidi imam yamna ingna fajana amaga santai raga wari sana raga satpadi lebak ngasi sahi ma phare ban legidre blockade legidre strike legidre si ima singa su contribution sarkar je hek lakpaga sinna nate ikhoi gidi ikhoi practically ngasi International Women's Day Bangkok Pogi Wanate. I quite the government check Lapoga. Ihan, but I quite a preserve priority, say massing. Still sassing me out. Because I couldn't toga, me couldn't tori have me. Or Kadikumamat or Mating Bang was I know good of me. None had Mating Bang, I had Bang there. I had a Mating Bang. I couldn't talk and make it couldn't respect people should imagine or my Murtahan. Thank you on Harakada. Man, I don't know, I lay the Mikran to me. I know Hana. I question it. It's high Sana Hana. Mama Malangi nupi singi numit kamari laina ngasi Manipur Pradesh Mahila Congress Committee na susinduna nupi oibi singda sanitary pad singin thokre. Ngasi Manipur Pradesh Mahila Congress Committee ki President Loitongbam Tilotamana Luchingba Kangbu Mana Kakwa Huidrom Lekai High School da School asigi Oja Singh Mahiru Singh amasi amadi Lekai adu da laiba nupi oibi singda sanitary pad singadu yenthoki bani. Time is now. Rural and urban activists transforming women's life haiba wakalon sida yumfam moiduna Malengi nupi singi numit pangthokliba sigi saruka moina. All India Mahila Congress Committee ki meeting makada women awareness and access to hygienic menstrual health haiba wakalona sida yumfa moiduna ngasigi thauramadu pangthokibani ngasigi thauramadu bu kakwa huidrom lekai high school da pangthok piba amadi school asigi nupi macha mahiroi sing da yenthoknaba sanitary pads sing pibirambagi damak school adu gi vice headmistress Santina Manipur Pradesh Mahila Congress Committee bu thagat pafongdoki Prithvi ki waina numit asi mayam punamak palan taunari adanga si numit asi menstrual period sida yamna hygienic waina nupi singsina leiraga aduga masa singji phana ana yek yaudana leiraga matik chaba nupi maril leiba nupi mayam ama produce tauna bo hona bada handaki title waina changsalakpana maram oidana akhoi ngasi he nupi singna magi menstrual period lakpa matamda kamain taudana haksen ngaksagadagi haibagi maramda ngasi je akhoi na sanitation pad si sizinabagi kanaba amadi masina akhoi da haksang da aphaba pigadaba pumnamak to ogolaiban angang singsiga ngasi mafam sida akhoi mayam pullaga khanna jabani gaini ki problem de any problem lakpa je akhoi hangoiba leitana open discussion tawiraga masa sibu kanna leinana bagi damakta ana ye yawdan bidamakta ngasi punamakna honaminasi All India Trade Union Congress Manipur amadi All Manipur nupi marup na sinduna International Women's Day gi thoram Manipur Press Club da supang thokre thoram aduda nomagi chara talibi nupi singmi singyauna lup kaya gi luchimba signa sarukya ki thoram asida sarukya khiba ex minister Dr. Moirang Themdarana haikibada nupi oibi singbo awang bathakta thamgadabani haina lawbana makhoi gi ngaklo oigadabanatte makhoi bu khunai asigi sarukamani haina lawduna nupaga khenaba thamloidabani nupi oibi singna thengnariba awaba sing koknaba lepa leitana lan thengnaba changi haiki nakalamaromda Socialist Students Union of Manipur amasung Manipur Proletariat People's Democratic Union asu ngasi Manipur Press Club da International Women's Day gi thoram pangthokki Mina mimu otpai samaj se masi chuthoga bhona banatana nupi khapti maning da banatraga nupi khapti awaba kokna baina one sided oina dogiya maram adunani maleni ngasisi pula puna thengamina bagi wakal da observation story ne aduna ai thamnegi nupi simbu hena kya ta hambai se social activity kya sa
nupi na mangin thang yorpa nupi ki sangstan jingsi puna waktu binarpa the struggle kaya. All Manipur Women's Voluntary Association Amawawan Susinduna Malem Ginupi Singinu Jam hold the Pangtoki. Let us carry the struggle forward. Hibitim the Pangtoki Batoramaduda, Tongan Bakanglup Singi Saknairaba, Nupi Kayana Sargyaki. Toramaduda, Hiram Kaya the Nupi Obis Singumana Bamiting the Yengba, Amasung, Nupi Singi Mayok the Chataba crime sing Matanga, Kanaki. Bisnupur district in Nambolda Lebe School of Women College ki conference holder so International Women's Day thoram pangthoki. Women's Studies Center Amadi NSS Unit 1 Amadi 2 ga puna khutsamnaduna. Time is now. Rural and urban activists transforming women's life haibatim the pangthoki. Thoramaduda social activist Soriba Dr. Dhanabir Laishram na fongdoki bada. Chawkhat pathong manaba lamdam ama oina bahotna bada apikpa wakal thadokpa madi nupi singi oiba aphaba chatna pathap ama khunai sin semduna nupi singbu hena pangal henba mathau tai haiki. Thawbal dasu nupi singi numit pangthok na bagum district adu dasu pangthoki Thawbal khetri lekai da leiba nawa sindam sangna sinduna sangaduda Kunsem lol da nupi singi thaudang haiba hiram da numida tupang thokibani thoramadu saru yakiba wangang loi singna haukiba masung haujiki matamgi nupi singna lauriba thaudang singi matangda wangang ki sangadugi maikaidigi ahloira bi nupi singda pi amamam khudosu tamki Kanglai malupna susinduna International Women's Day palan thorum pangthokre Thoramasi Press for Progress Haibatimda, Singzamele Sangtem Lekai de Leva, Yawa Club ki Community Hall the Pangto Kibani. Nasiki Thoramaduka Mari Lenana, no Magyoiba, Lemna Lying Bagi Camp Asu Pangtoki. Nupi Singda, Nagan Balaina Sing Lying Kiba Camp Atuda, Palace Compound Leba, Acme, Fertility Hospital gi Doctor Hum Amasung Nurse Tarukna, Sarkyaki. Nasiki Thoramaduda, Kilgi President RK Sana Hanbi, National Awardee H. Ibotombi Kumansu, Sarkyaki. Ngasi malemgi nupi gi numitka mari lainana Manipur gi miyamna maruina nupi oibisingna kari fongdorakli haibedu khaminasi hiramasida Impact News ki sub editor Joyశ్రీ Usam amadi camera person Bisorjit Namairakpamgi report ama Ujikanji world women empowerment and nupi singda sakti piba right piba aduguma mayam amasu tawriba sida mama mother respect thambam thokpa bebar thamba adu mayam siju sina maram oiraga moida gyan tahan biraga society sigi men singina ju nupi amada ujikangi lockdown tawiriba janmangan bini khangge aduguma mayam ju respect to thambira agadi handharak toine Nupi moibagi nonglukpa adagi kai khumnaba adagi lamchat bebar sigumba singse mangakpadagi ngasidi nupi se amrom na nakalam na nathai reebko adugumba se nathai dana akogi nupi isa je nupi ni haibagi wakhanje nong matang warasu haktang warasu ningjangba Nupi nupa sab manai khut manai mit manai sab manai thawai manai natrane aduda bo nupi na karambana nupa na karambano isora mana sembada sab manana khaidok lakpa yade ai khoina semba nate isona sab manana layo palo haina sem khrabni na sab manana wa khando pudomne Pinong ay pada haru rinong manong magi warak patani kamaram di kari kina ay pada adum misi minaya lakpa no pa angang chatho ijingsi si bana patho kimini isamak ay haujik no pa lai kita na poyo lesin sabangam nangai thong bangam nangai isayok pangam nangai
khoi nupi sing je hanthana thambiu je amam si yam nungai te aduga amam di yam tha wang na di thambi adu nungai du ngasi international day gi hairaga di kai hatare nupi je khara hanthana yeng ba je si nungai te nupi oraga su kai hatare moi moi gi apama do dum taw han bi ba khara am di taw han de adu nungai te adu Happy International Women's Day! Happy International Women's Day! Nupa ki di dong lang to lei te nupi na masa mo nga tok ga da bani dai masa da ma educated wa ga da bani mana masa ni ka ni loophole ma gi asoi ba hi leba to mi na mo na khudong cha ba lor ka ne ba masa bu khudong cha nga tok sa ba da ni adu nupa khoi gi chuma khoi bu protect to bi ga da bani at any cost. Nupi numit si am harau jai sai thanda thambi ba sida di nupi singi oi ba da ko aphaba thabak tharam tar wi da mata support tau je yam wangna lai haningi lai su lai ri adu mathakta phataba ta honing dem ta aphaba sing je hoji matam da nupa na tauba ngam da ba su nupi na mayam ngam adu sing du da ta honing Malim Pumbada International Women's Day palan taunabagum state asidasu numinasi palan tauri state asigi nupi singna nupi lal gi matam dagi housing fawada socio economic amading political gi hiramda lauragliba thodang sing asibu thagat poina numit asi palan tauba matik chai Panbayabadi Manipur gi Governor Dr. Najma Haptulana state asigi amadi awang nongpok lamdam singi nupi sing asina India gi mafam atai da laiba nupi sing dagi hen na empower oi hairi bani camera person Bishorjit Kaloina na paudam jari bi hak Joyశ్రీ Usham Impact News Imphal Thasigi tangani amadi ahum gilona bahingda Nagampal Phagoi Sangbam Lekai digi Thokchom Tony Elias Jagatpu Double barrel na kaptuna halambagi thaudok ta chena ba mioi mari fagat pangamle haina Imphal West ke SP Thengthing ngasangwana fongdorakli Baupra Imphal dalaiba Imphal West SP office ta paumi singona bada SP na wafumasi fongdorakibani Fagalaba mioi sing adudi Besnupur district ki Kaibulam Jawdagi hozik na Lango Laimanai dalaiba Haubizam Dilip Elias Taibangan ba chahini fumanga apokpalai kidraba Haubizam Kunjababu Singh Lango Laimanai digi Sandam Bojon Elias Tombi Singh chahini fuhumdoya pokpalai kidrabais Rudra Singh loinana transgender anini transgender ani adodi Bisnupur district ki Ngaikhong Khulen Maning Laikai digi Lamabam Basant Elias Thoi chahi kunmathoi apokpa L Ibo Singh amadi Bisnupur district ki Ngachau Pokpi Makhalekai digi Wahengbam Sanathoi Singh chahi taranipan apokpa W Nganba Singh ni Mihara sigi mene Q Soriba Haubizam Dilip Elias Taibangan base Lengaka Su Chatnariba Lalhaulup KCP Taibangan bagi kaderni hairi Dilip Kimingda license pikiba Jahuri and Sons ki number 17719C by 3 2010 haina thaba double barrel gi nomai amaga ani subay Q Soriba Sandam Bojon gimingda leba registration number MN06LA 2316 thaba utmachugi Hyundai i10 amasu fagat pangamle haina SP na fongdoraki maralai basinga sigi mathakta thuba chart sitsu thangatlagani haina SP na fongdoraki Loinana Thangmaiban United Club TUC na Miharasida Langla Langjil Puthokpa Mida Lupa Lak Amagi Mana Pigani Haina Lautokiba Dugi Matungina Lupa Lak Amagi Manasu Clubasina Imphal West SP Thengthing Ngasangwada Kusinaki Amaromda Laikhidraba Tony ki postmortem ngasi rem sapangthokre adubu Chief Minister ga unaraba matung data Laikhidraba hakchang logani haina SP gi office ta lakiba club ki mioi singna fongdoraki Yam sketchy oina pirakpa information che. The only lead that they gave was transgender ani hum yawe haiba. So with that lead, ekweshi tabak shi tokhalak paneba. So finally yesterday ngashi yukta haibdare. After careful study of the videos, after careful analysis of all the criminals, after a painstaking analysis of the video shida, ekwe local gi bad habits labor. Known criminals labor. Actually, detailed study to Rabaganda, we were able to come to a conclusion that this could be the one Haibashi. So it has all my officers and my men, day in, day out, they really struggle hard. And finally, we were able to come down and pinpoint to a particular person finally. I can assure you, police will do all work honestly. The only thing is that public should equate the working environment period. Definitely we can crack the case.
TH Tony alias Jagat Pudabal Barrel na kaptuna halambagi wahawda ngarang ahingi nongyai hawraga pung kunmarigi thangmaiban area ban tawrakhibadu nongmaina kaplam liba miyoi singadu police na paba ngamkhibadagi banadu ayuki matamdagi khudaktagi handokhi ngasi Nagampal Phogoi Sangbam Lekaida Thangmaiban United Club TUC na sinuna pangthokiba press meet amada TUC gi Vice President Pratap na phongdorakpada miyoi singadu police na fagat pangamlabanina makhoina kauramba banadu handokhibani adubu Chief Minister da memorandum ama pisinduna wari sanarba matungda yanaba ama puraktriba fawbadi asiba hakchang laukhiroi haiki Hojik Chief Minister masama hojik Nagaland da sakhiba maramna mahak hek halakpaga aikoina CM gi da memorandum piraga Chief Minister ga yanara kanda asiba masalo ba haiba hojik ki oina adubogi leire suda leiba amani kapami banu pasi mangonda government license pibani KCP da suda leibani na magi protect tongnarabagi protection pina wi da mangonda magi guard oina 2016 da magi license pibani hai aduragadi government na khoi gi suda yanari bala loba group amagi mi amaga tham thaduga thamimni na madu nongmina mana ka pa haibasi government na ka pane khoi logone maramduna aikoina government ta akoina tanbe aba family gi adigi pibe aba akoina wari sanaragani hana akoi khale Amarom da TH Tony alias Jagat Mihata Chenaba Langol Lai Manai digi H Dilip amadi S Tombi Lekai digi tanthokpaga loinana numit mangani gi manungda mayum thadokadabani haina Lai Manai chingtam apun balupna warip lokre Lai Manai apun banupi lu office ta ngasi paumi singona bada convener aking gangmaina hai mamangdasu haiba miyoi ani asi makhoina chathakiba anti social oiba thabak sing adugi damak tanthokna ba warip asi lokhibani H Dilip alias tamngan ba haiba miyoi asi mangda mingonda kihan khangan bagi thabakya chathaduna lakpa miyoi ne dubu lekai miyamna phongdok pakki badagi tumina laisinduna lakibani namthalong part 2 langol Lai Manai da laiba S Tombi aina yadaba mongda local youth sungduna yonbada natana jwar linkhatpa miyoi ni miyoi ani asina chathakiba phattaba thabak singaduna jamna leijari ba lekai siming chathia le haina nungnang ba phongdorakli haiba mi si ngasi da natte lahan makhai su lekai da nongmai kapa khatna saina ba thokpa aduga imung pulap thoraga wangang sangang da lu da bangang ba aduga bebar leina da ba sarga thakga yu ngaurga thakga sarga nupi angang da lichatta yamna example phattaba yam utpa lekai ge amang ba si na ron ge amang ba hai si moi ge imung si akhoi lekai ge oina di adugumba mioi da thokpani na ngasi moina mi hatle hari si soidana chumnamani pli ani sina ngasi digi di akhoi tanthok hai bai warep lore aduga numin mari manga yengbada moi si amuk halakpa leiba aduga satra taradi amuka khun lekai gi mi singsina khongjen amuk losil lakani Ain gi wangmada Imphal Turel Mapal da yum kai sajiliba singa silenga ki mari lenaba authority singna takthokpa hokre ngasi Imphal West District ki meeting makhada STO yauna tongan ba official singna police ki kangbu amagaloina na Imphal Turel gi torbanda yum kai sajiliba sing JCB seasonaduna takthoki Imphal West District ki meeting makhada ngasiragi hauraga Sanjen thongdagi lapu patera fawbada laiba Imphal Turel gi torbanda sajiliba tongan ba yum kai sing takthokpa hokibani Ningsing bayabadi Manipur ki Chief Minister Nongthomam Birena Water Resources Minister Letpau Hawkibamadi amadi tongan ba MLA sing yauna mamangda Imphal Turel gi torban semjin bagi thabak yengsin bachatpada March 3 fawbugi manungda niyom gi wangmada Turel torban yum kai sajiliba sing masa na sidok chadrabadi takthoklagani haina lauthokibani loinana Chief Minister na lauthokhiba dugi makha tarakpada Imphal West District na order ama thoktuna yum kai sajiliba sing masa na khangna sidok chanaba khanganki adubu government ki order indana ngasi fawba sidoktana leiramba sing adu takthokibani ngasi takthokhiba sing adu maruina mairasang waiting set dukan hotel club amadi tongan ba organization sing ge office oina sizinaramba mfam signi nakalamaromda lenga gasina Turel torban sengalak pasida miyamna nungai ba phongdoknarabasu Turel khongnung sengbagi mami tadaba sida nungai taba phongdoraki loinana matam kayagi mamangdagi leiraklaba club organization kharadi makhoi gi hauzik leiba club ki sang sing adu sidok piganu haiduna hauzik su mari leinaba singna akan mamongda muknabagi mami tari kandi yam kanani lojai kaigino da han ising ji chelamado panba khotpa adu meidi kya leidong mandre ahamadi Turel khongman da leiba sajaliba khoi sangum leidna sum masina pallaga ising ge tung le akhoi gi
ꯂꯩꯔꯥꯏꯗ ꯍꯟꯖꯤꯜꯂꯒ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯑꯀꯨꯠꯄ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯝꯅ ꯑꯩꯈꯣꯏ ꯎꯆꯤ ꯃꯈꯨꯟꯒꯨꯝꯕ ꯁꯨꯝ ꯂꯩꯔꯥꯏꯁꯤ ꯅꯤꯡꯈꯥꯏꯔꯒ ꯀꯥꯏꯕꯒꯤ ꯀꯩꯅꯣꯁꯦ ꯈꯤꯇꯪ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯒꯗꯨꯗꯤ ꯇꯨꯔꯦꯟ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯇꯨꯔꯦꯟꯁꯦ ꯁꯤꯗꯒꯤ ꯃꯅꯨꯡꯁꯤ ꯈꯤꯇꯪ ꯀꯣꯠꯄꯤꯔꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯃꯌꯥꯝꯒꯤ ꯁꯨꯃꯥꯏꯅ ꯃꯣꯠ ꯇꯥꯖꯩ ꯑꯩ ꯁꯨꯝ ꯇꯥꯖꯕꯗ ꯑꯩ ꯇꯣꯝꯗꯒꯤ ꯋꯥꯈꯜ ꯅꯠꯆꯗꯦꯀꯣ ꯈꯣꯡꯅꯨꯡꯁꯤ ꯈꯤꯇꯪ ꯀꯣꯠꯄꯤꯕ ꯑꯩꯈꯣꯏ ꯈꯕꯔꯗꯒꯗꯤ ꯈꯣꯡꯅꯨꯡ ꯀꯣꯠꯄ ꯍꯥꯏꯅ ꯌꯥꯎꯈꯤꯀꯣ ꯑꯁꯦꯡꯕꯗꯤ ꯈꯣꯡꯅꯨꯡ ꯀꯣꯠꯄꯒꯤ ꯀꯩꯅꯣꯁꯤ ꯄꯥꯛ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯛꯄꯁꯤꯡꯒꯤ ꯃꯅꯨꯡꯗ ꯏꯝꯐꯥꯜ ꯇꯨꯔꯦꯜꯕꯨ ꯂꯨꯅ ꯅꯥꯟꯅ ꯊꯝꯕꯤꯕ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟ ꯁꯦꯝꯕꯤꯕ ꯑꯃꯗꯤ ꯇꯣꯔꯕꯥꯟꯅ ꯇꯥꯁꯜꯂꯛꯂꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯨꯝ ꯀꯩ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯨꯀꯥꯟꯅꯆꯤꯡꯕ ꯕꯤꯜꯗꯤꯡꯁꯤꯡ ꯑꯁꯤ ꯇꯛꯊꯣꯛꯄꯤꯗꯨꯅ ꯍꯥꯏꯔꯤꯕ ꯇꯨꯔꯦꯜ ꯑꯁꯤ ꯃꯁꯥ ꯃꯎ ꯐꯅ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯇꯣꯔꯕꯥꯟꯁꯤꯡ ꯀꯥꯏꯗꯅꯕꯒꯤ ꯊꯝꯅꯕꯒꯤ ꯁꯤꯒꯨꯝꯂꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯁꯤ ꯃꯤꯌꯥꯝꯅ ꯃꯪꯂꯥꯟ ꯑꯣꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯕꯤꯖꯦꯄꯤꯅ ꯂꯨꯆꯤꯡꯕ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯍꯧꯖꯤꯛꯃꯛ ꯇꯨꯔꯦꯜꯒꯤ ꯇꯣꯔꯕꯥꯟ ꯁꯦꯝꯕꯒꯤ ꯊꯕꯛ ꯑꯀꯟꯕ ꯃꯑꯣꯡꯗ ꯆꯠꯊꯔꯤ ꯑꯃꯔꯣꯝꯗ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯇꯣꯔꯕꯥꯟꯁꯤꯡꯗ ꯇꯥꯁꯜꯂꯛꯄ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯨꯝ ꯀꯩꯁꯤꯡ ꯑꯃꯗꯤ ꯗꯨꯀꯥꯟꯁꯤꯡ ꯑꯁꯤ ꯇꯛꯊꯣꯛꯄ ꯍꯧꯈ꯭ꯔꯦ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯅꯤꯡꯕ ꯑꯃꯗꯤ ꯍꯧꯖꯤꯛꯃꯛ ꯆꯠꯊꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯣꯔꯕꯥꯟ ꯁꯦꯝꯕ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝ ꯈꯣꯞꯆꯜꯂꯛꯄꯁꯤꯡ ꯇꯛꯊꯣꯛꯈꯤꯕꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯥꯛꯀꯗꯧꯔꯤꯕ ꯅꯣꯡꯖꯨ ꯊꯥ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯗꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃꯗꯤꯃꯛ ꯑꯣꯏꯔꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯕꯨꯃꯦꯁꯣꯔ ꯁꯔꯃꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯑꯩ ꯀꯦꯇ꯭ꯔꯤꯃꯌꯨꯝ ꯄ꯭ꯔꯦꯝꯆꯥꯟ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯏꯝꯐꯥꯜ ꯏꯟꯗꯁꯇ꯭ꯔꯤꯌꯦꯂꯥꯏꯖ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯍꯟꯕꯗ ꯂꯝꯕꯤ ꯊꯣꯡ ꯑꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏ ꯂꯝꯕꯤ ꯊꯣꯡ ꯐꯠꯇ꯭ꯔꯕꯗꯤ ꯃꯄꯥꯟꯂꯣꯝꯗꯒꯤ ꯏꯟꯚꯦꯁꯇꯔꯁꯤꯡꯅ ꯁꯦꯜ ꯊꯥꯗꯅꯤꯡꯉꯣꯏ ꯍꯥꯏꯅ RD&PR ꯃꯤꯅꯤꯁꯇꯔ TH ꯕꯤꯁ꯭ꯋꯖꯤꯠ ꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯁꯦꯡꯃꯥꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯋꯦꯟꯁꯤꯒꯤ ꯀꯥꯟꯇꯣꯗ ꯐꯤꯠ 300 ꯁꯥꯡꯕ ꯕꯦꯂꯤ ꯕ꯭ꯔꯤꯖ ꯌꯨꯝꯅꯥꯝ ꯈꯨꯅꯧ ꯇꯨ Sinam Kom Road NH 152 Naran Sena Maning Road Wangjing to Hairok Part 1 and 2 Road Amadi Palel to Mantak Road Miyamda Khutsinabagi Thoramda Minister na Fongdokibani Ngasigi Thoramaduda Government ke Chief Whip Suwariba Moirang Assembly Constituency ke MLA P Sarat Chandra Singh Kakching Assembly Constituency ke MLA Y Sur Chandra Sekmai Assembly Constituency ke MLA H Dingo RD&PR ke Principal Secretary MH Khan Department ke Chief Engineer Amadi Official Kyasu Sarkyaki Ngasi Sangakiba Valley Bridge adu Rural Engineering Department ki package number MN0538 phase 8 ki makhada lupa crore aniga dasmik subna manga changna English ani tara mari ki September dagi saba hoduna mamang chahi ki April ki tarada loisan khebani Yumnam Khunau to Sinam Kom Road ta package number MN0443 phase 10 ki makhada lupa crore amaga dasmik tara manga changna Lising ani tara taruki October 18 ki saba hoduna mamang chahi ki October 18 December loisan khibani NH 152 Naran Sena Maning Road na package number MN0139 phase 10 gi makhada lupa crore aniga dasmik ama taret changna English ani tara taruki July 19 ki semba hoduna mamang chahi ki junahumda loisan khibani Wangjing to Hairok Part 1 and 2 Road na package number MN0856 phase 10 gi makhada lupa crore ama dasmik nipan taruk changna lising ni tara taruk ki January 3 dagi semba hoduna chahi asigi February 19 da sabaloisin khibani Palel to Mantak Road na package number MN0881 phase 10 gi makhada lupa crore manga dasmik mari ahum changna lising ni tara manga gi August taruk dagi semba hoduna chahi asigi February 3 da loisin khibani Ngasigi Thoramadu Tanja Lagduna Lamdamadungi Miyamna, Minister Biswajit the memorandum Amasu Pisinki. MLA Y Sur Chandrana, Tabak Amasubada, quality maintain Taunaba Pamba Yamakhanba Matamoiri Haiki. Tender the schedule rate tagi, Yamna Hantaraba tender Tabasi Yahan Dabana, Pagani Hainasu Fongdoki. Government Chief Whip P. Sarat Chandrana Miyamgi, upon by effort amadi scientific technology na ngam the Balate. Tungdalakadaba Tabak Sing the Sumiam Pulago Hanaminasi Hainamakataki. RD&PR Minister TS Biswajit na Fongdokibada work site la iba engineers sina contractors singbu pungning thagotuna quality control tawbada mating pangnaba appeal tawki quality control tawbada phaba material mathautai Arab laibak singdagi bitumin asi hak thengnana Manipur da import tawraga stockist samagi khuthangda contractors singna lehelagadi hena khudong chagani hainasu mahaknam khatarakli khungangda leriba praja singse pung phana अखोगी लेरिबा लंबी सिंसे राइडिंग क्वालिटी द पुखले हर काना शहर द लेरिबा मी सिंसे गा तोना समदरे हर काना शहर द लेबा वखन अमदे रुसोर अखोई खुंगंग द लेबा वखल सिंसे अमत तो ओइना
उना ले हर कान चाखत खोंथांग दे हेना खोंगंग अमदि कनो लेबा अखोई शहर से पुनः चाखत मिनबगी खोंथांग अमदे पाखलकपनी अखोई ब्रिज न करी लिंकअप तवी खुन अनि उनरगा लानाब यादब पोटू ngasi bridge na bridging tawi 2012-13 da akoina lambi di saruraba aduga missing akoi bridges mayam ama leibasi aina hansu adum conference aina wangang budi yaujeramani maramdi akoi lambi di sare lambi ani si connect tawdabasine maram orkan akoi si akoi leiba country amaga leinaba dona boundary ki type ta leibase masi tawiganu ngasi pangthokiba HSLC examination da tongan ba center tara tare tagi na tapa pambai sizinaramba mahiroi punna tara tare tanthokre haina bosem gi cherol mana khangalakli MCS IAS amabu Directorate of Art and Culture Department ki director in charge hoina hablak babu yaning da phongdok tuna khongjang changsilakpa ngasi su leptri ngasi su All Manipur Art and Culture Government Employees Association na culture bunung sijaba culture gi damak kathoklaba miyoi sing oja amadi artist kaya ga punna Palace Compound leiba Manipur University of Culture gi geta wakan famadu phamki wakan famadu da sargya ki ba saknar balila artist amadi State Kala Academy awardee oriba Manipur State Sumang Lila Council gi lifetime secretary Saugrak Pam Hemantana culture ga mari leinaba miyoi singna culture department ki luchingba ohelaba matam data department ase chawkhat pa purakani haina phongdokhi Nakalamaromda International Sanamahijam Students Association Kanglai Pakna Thopa Cherolamada Lainga ki Art and Culture Department ki Director Hapaga Mari Lainana Miyoi Kharana Insilaga Hauhaliba Matong Huktaba Ihawasigi Mathakta Atuba Matamda Action Logadamani Haina Lainga ki Puni Chingsilakli Chandel District ki tongan ba Chingmai Singh da Tharamba Lupa Koti Manga Rongi Senfam Pangadaba Poppy Pambi Singh Yanthatuna Mangan Kre Poppy Pambi Singh adu Chandel District Police NAP Nipan Suba Manipur Rifles Forest Department SDC Khengjoy amasung Koimaban Suba AR ge punbatti mamana District adugi Aibol Jokpi Holenjang Hengsi amasung Tuyangi Ching Singh Tharamba Poppy Pambi Singh adu yanthatkhi Timaduna tha asige hokibatang taruktagi ngarang fawba chatharakhiba drive aduda mafam Singh aduda ekar marfuni thoilom tharamba Poppy Pambi Singh manghan takhankhi Council of Higher Secondary Education Manipur ki hauzik tathariba class 12 ki ngarang pangthokiba chemistry subject ke exam da Kanchipur gi Standard Robert Higher Secondary School da center taba mahiroi amana mahakna note toba thingloba ojanupi adu phukhiba amadi thawong adu khamloba ojanupi amasu phukhiba thawtok adu Kanglaipak Students Association akanba mongda yaningda phongdorakli IGAR South ki meeting makhada mapan suba sector gi kuntaruk suba Sam Rifles na STO Thobal ga punna chathakiba operation amada lona thinkraba People's Liberation Army PLA gi improvised explosive device IED gi expert ni haiba ama fagat pangamle hairi haiba miyoi si Kamjong district fauduna Myanmar gi IED pusalakpa miyoi maga pau phauna na ba hotna ringaida fagat kibani amdi mahaga si kumjale sing ani dagi lobasigi thabak tawduna lakibani hairi Matang asida break mlojage break ki matungda National Democratic Progressive Party ki luchingba nephew Riona Nagaland gi marirak suba chief minister na wasak laukibagi pau amadi Manipur ma sumalengi tongan bi pau sing puduna lakche ki impact news pu meeting ta dun lebi mayambu amuka na taram nokchari bulletin asigi makhata ba pau yand pizari National Democratic Progressive Party NDPP ki makok thongba luchingba nephew Rio Nagaland gi marirak suba chief minister oina ngasi wasak laukre Nagaland gi konung Kohima local ground da Governor PB Acharya na NDPP gi makok thongba luchingba nephew Rio madi mahake Council of Minister Tarama Thoibu office paiba madi aron bangak gi wasak lauki People's Democratic Alliance ki makhada NDPP BJP Alliance Community status da sembani ngasi pangthoka doriba wasak lauki gi thoramda Union Home Minister Rajnath Singh, BJP ki National President Amit Shah, Amadi Party ki General Secretary Ramadhab amasung Meghalaya ki handakta nauna Chief Minister oikraba Conrad Sangmaga loinana Arunachal Pradesh Assam amadi Manipur ki Chief Minister Singh Su sarugyaki maragasida Governor PB Acharya na nephew Rio da mahaki government ta masing yamba miyoina sokali haibadu Assembly da lagliba March 13 fawgi manungda utnabasu khanganki Panbayai Naga People's Front NPF ki luchingwa TR Jelyang hokibalebak pokpunamida Chief Minister from the resign tawkrabani Nagaland gi oina wasak lobagi tharam Raj Bhavan da pangthokpagi mahota local ground amada pangthokpasi handaki asna ahanbani loinana thoramasida micham miyam kayamsu sarkyaki
Andro Police Station ki manung chana Yairipok top chingthada lai haraubagi tangkul sabagi nangalda khongpak na kauruba wakal choiraba miyoyama mob justice ta laikidre ngarang numidang pung 12 makhai muk taba matamda mafam aduda leiba nongpok ningthau panthoi bigi laibungda lairoi sanari ngaida laikidraba miyoy sina tangkul sabaduna tangkul nurabi sari bi adugi masa sokna jagoi saduna lai haraubagi thoram chathari ngaida nanganda khongpak na kaurubadagi thokibane Impact News ta fangba pauda laikidraba miyoy sina khongpak na kauram laba matung mak chenki amadi laibungda leiramba miyoy sina meter chamyankhai muk tanaraba matungda pharaga phubadagi mafam adumaktada laikidabani Hairi, Laikidraba Mio do Yaripok top chingtha Haibela Masimakta de Morangte Megha, Jahini Futaret, Apopa Laikidraba, M. Irabotni. Mapamadugi Mio sing a Fondora Pagimatungina Laikidraba Megha, Wakal Choraba Mioni, Amadi, Masama Kiloina Bibu Hatuna, Lamhang the Hundok Lambagi Taudo, Jahi Taret Mukimamang the Tokri Hairi. Amarom the Missy Asigi Matang the Sinum till TYPO Club that top Chingta Matak like Kaigi Oibami from Amapang Tokuna JSC Ama same cray. Amadi JSC Asinami had a state chain of a music March Kitang Mapan, Haying Fobugimanung the Marilena about authority na Putopiu, Putok the Batarabadi Asibak Janglo Rehina Taxilakli. Loina Haiba Dimana Sipi the Batarabadi, Matangi Mitang Taradagi, Yaripok Pumbada, Matam Kaktaba, General Strike Togani Hainasu, Jackson Watamatli. Manipur government na numit tarani ki manung faubada meeting changbi dragadi oral substitution therapy OST ki office tingzilagani haina primary health center Moregi medical officer in charge Dr. K. Santikumana Fundorakli ngasayu pungtara taba matamda primary health center Moregi complex manung dalaiba oral substitution therapy na drug addict singbu drug ki langdagi lap thoknaba haiba pandama magaloinana tha khodingi pangthokpa meeting da Dr. K. Santikumana wafumasi fongdokibani mahangna makhatana hai English singani tarahumdagi February kuntaruktagi Moreda OST office hangdoktuna drug chaba miyoy kyada anok hai bihidag asti chaba hohanki maintenance oina tha khudingi lupa listing mari office asida piramba sina drug addicts singi hakchang soktanaba vitamins liver soktanaba hidak langtha kaya laiduna piramba kaya adu tha taruk fawa pirami madugi matung maintenance ki paisa piraktabadagi awaba kaya mayokna duna laklibasi chahi manga pharakadore chahi manga ki manung asida Dr. Santi Kumarna masagi pocket agi puthoktuna maintain tawduna laklibani Manipur AIDS Control Society ki staff amata yengsin basu lakte drug chaba miyoy cham yankhai mapan hirak chaba dagi miyoy kayama hakchang phaduna yumgi thabak ningthina suba amadi imung manung na OST bu thagat pa kaya yaukre hairi adu hidak langtak chanaba lising mari thadarame thataru phawba 2013 February dagi hairiba kaino OST cha chana hidak atokba side so leiraga charame aduga du thadaru matungdadi huzik 2018 phawase makhatana sarkar dagi kemata aidu mujamsina phangdre adu aina sarkar da haijening isi makhatana masigi kaino hana piramiba thada lising mari OST charebo OST mayam gi damak hidak langthak leinabasi hana PBO haidana sarkar da ai OSD chaba amoina haijening mane stop sungaw yaudna tha chahi mari thabak to holok pa habisi angpane seng haragati max na pami report katang pamane pasomna kari tawri PC more da OSC center da kari tawri moi da kimta na sungde client mayam jidi moi wari ba kholi ba mayam ji yenga ai thangsen ngai ta badagi ngasi phogwa ai pocket ki paisa photo mayam client da hidal angtak pitak pa khotap mayam tawri bani government of Manipur Health and Family Welfare Department natraga max na miyeng khar changjagadi 10 days gi manungda ai OST je emoi cha oina aina masi challenge to natte ai masi thingin jaragin haina ai mayam da lokthok che Malengi mafam sinba thungna World Kidney Day gi thoram pangthok na bagum kidneys and women's health include value empower habitim da palan thoram pangthokre thoramasi National Program for Prevention and Control of Cancer, Diabetes, CVDs and Stroke NPCD CS ki makhada Community Health Center CHC Wangoi na Sinduna Center asigi hold pangthokibani ngasigi thoramadu gi athoiba mithung lenoi kiba Wangoi MLA oinam lukhoina Center asigi oiba life saving drugs suna yauba ambulance ama thuba matamda mathau tawba honaba thawang lokhatpa loire haina phongdoki State asigi manung chenna tongan mamufam da hangliba Community Health Center singa yengna rubada Wangoi CHC gi fibam thakwang na leibu bada chawthokchai Specialist Doctor khara watpa natana center asida OPD gynae amadi general ward mathau ningthina tawri
Wangoi lakpa anabasingda natana thangnaba district Thawalgi mafamsingdagi amadi tongan mafamdagi center asida laying balaknari haiki. Ngasigi thawramaduga mari lenana nauna center asida haplaba lemna kidney and liver function test su MLA masana hudoki. Community Health Center Wangoi Sigi Sungjo Soidana ambulance Amalani, Hoji operation theater hangaga later. Sidai specialist doctors, surgeon gi karigi Sumbasigi kitang limited or but machine yam the banana. Aduna district hospital sing sida Maduna mandatory oina. Adom the posting sing P given a koi short over the York Tabani, Aduna Koigisu, and Pusakana so. Yam kan doctors have 300 low the qualified oida than 50 3 something katang when qualified oida. Madusukan posting ta pin and corner. World Kidney Day Gamari Lainana Blood Donation Camp Come Awareness Program among us RIMS Blood Bank the Pangtokre Camp Adu Department of Nephrology RIMS Samadi Prosperous Manipurna Department of Immunohematology and Blood Transfusion Medicine Gapuna Kutsam Naduna Sinbadi Camp Aduda 47 Mountain Unit Army Laimakong Medical Representatives RIMS Students Union Amadi Tongan ba Volunteers Singna EPK Numid Asigamari Lainana Imakatil Set number 1 the Lemna Kidney Disease Detection Camp Amsung Nungtil pung anidagi hauduna pung mga fawa pangthokki. Takhalambam Brozen Singh, Assistant Professor, Department of Nephrology RIMS na hai. RIMS ki Nephrology Department chayolamada numit nini lebak pokpon ni sagol sen khudingi thong hanglagani. Hariba anoba thorangasi mathang chayoldagi chatnaba hogani hairi. Pambasi nupida kari ki kidney ki anaba si nupaga changdamna bada henan leibra. Aduga lairabadi makhosing adagi ngakthoknaba kari togani haibado adugi maramda awareness pina bimta prithvi mafam punamakta toba campaign amani masigi se kidney disease detection program amaga togjari maduda ekhoina ima mayam adugi koi blood sugar amasung urine gi test toduna makoida kidney narakpa yabagi chance laibra haibado yengnabagi damakta program chi sinjari. All Manipur Kidney Transplant Patients Association asinduna ngasi World Kidney Day gi thoram Kidneys and Women's Health haibatimda Imphal gi nongwaibung da pangthokre ngasi gi thoram aduda Jenims Caesar Hospital amadi Raj Medicity da dialysis tawduna leiriba patient singda loop asigi maikai gi achamba khudol pot iduna pokming thawatki Hospital ki Managing Director Dr. Palin amadi Raj Medicity ki Deputy General Manager Dinesh Anina makoi ki hospital singi maikai degi kidney transplant tawraba patient singi mafamda pangba yaba mateng pangani haina thajaba thamki State Health Society amadi National Health Mission Manipur na sinduna Manipur da su World Hearing Day gi tharam pangthokre Lamfel patalaiba IMA gi conference hall da pangthokiba tharam asida athoiba mithung lenoi kiba Manipur Pollution Control Board ki Chairman L Radhakishore na haikibada chakhalakpa amadi missing hengalakpa gi matungina Imphal mayolda nel khongba gi chang yamna hengatle wari sanaba fawba tadaba gi khudong chadaba ama lamdam sigi miyamda thengnari basi koknaba lenga gasina khanaba thorang paikhatnaba sem sare Thorang asigi saruk oina March kuntrama thoi fawbagi manungda Khwairaman Kaithel fawduna cheliba auto rickshaw sing akagnaba masingda changhalagani Manipur lengak namiyang gi yaifanaba thorang laukhalakliba sida indaba singdi chairak phangba natana topa pambai leiroi maramaduna paikhalakliba khongthang asida miyamna sumateng pangbiu haiki Koina gasi na tadi gasi maram chobama 4% total population ki 4% le remedi gasi rising of day by day la matung se history manung de 16% yo kani hai se kali no kali ni chakal pagi matung ina na mioi besi nungai ba nungai na ko na bada e koi movement shop pa nungai na ko na bada society shop pa nungai no ko na bada ai sa shop pa masi kadai area da suri ga nungai besi Ngasidagi hauraga thasagi tangtara fawa numid humni chumna chathagadaba mega health mela ngasi hawdokre health mela se Kanglainat Nainalup Ayurvedic Aushadhalaya na sinduna yumnam huidromda leibelo bastagi loisangda pangthokibani
Health Mela asida orthopedic gynecology ga mari leinaba anabasing amasung BP BMI estimation blood test ECG test na chingbasing miyam da lemna yengbagi khodong chaba piki balance diet amasung personal hygiene haiba team da mahiroi sing oiba poster exhibition amasu pangtoki ngasigi thorm aduga mari leinana embroidery and tailoring training center amasu lubasigi loisangda hangdoki Thasigi taruki nungthil punga humlom taba matamda Chandel district ki El Bongjoy village manakta Konipan Subarajpur rifle na khongna patrolling chalingai da bomb na ambush tawrakpada lekhidraba sipoi Abhijit Mondal chahi kuntaret ki lekhidraba hakchangbu ngasi Imphal airport ikai khumna butkre ngasi gi thoramaduda retired lieutenant general housingna MPSC gi chairman oriba Himalay IG zone 2 Kailun kuntaruk Subarajpur rifle gi miyoi sing AR CRPF amadi Indian Army gi high ranking officer singsu Yauki. Lekhidraba Sipoi Abhijit Mondal West Bengal gi Nadia district ki Panchjara village dagini mahaki thawaya udra bhakchang ngasi mayum da pukre panbaya badi nahan ge ambush adu da personal ahum amana fibam luna sokpadagi lei makhong da leiba military hospital da layengli bani Bharatiya Janata Party Manipur Pradesh ki founder president oiramba Laikhidraba Laimayum Raghumani Sharma gi Nipan suba death anniversary ki thorum ngasi pangthokre Laikhidraba BJP Manipur Pradesh ki hanba president asigi mingda lingkhatba trust amadi mahaki imung manung gi miyoi singna sinduna thorum adu Laikhidraba sigi pongna phamlamdam Nagamapal Khwai Brahmapur gi Laimayum mandopta pangthokhibani thorum adu da thoiba mithunglen oina sarugya ki education minister TH Radhesham na phongdokhibada Mipung khudimagna masa masana ningjariba mapugi mafamda thamoi sengna thajaba thambang ngamlabadi aran bathabak amata tawningloi laining khudimakta phattaba lambi lamjingba yaba wafam amata yawde maramaduna mipung khudimagna achumbagi manak nakna chatpa ngamlabadi ing tapalamdam ama purakpada natana chawkhat lamjelda hena mangjil thana changsinba ngamgani haina phongduki loinana Laikhidraba BJP Manipur Pradesh ki luchingba Laimayum Raghumani na hotnaramba amadi lawkiba thaudang kayana maram oiraga masidi Manipur da BJP ki lengak lakpangam kibani maramaduna layoi khraba party ki luchingba sina pamjaramba wakhalon amadi thabak thoram singna party asina tunginduna chatpa mathautai haiki thoramadu da sarya kiba BJP Manipur Pradesh ki luchingba sing mahila morcha gi thomi sing amadi tongan tongan ba miyoi kayana Laikhidraba sigi photo da laisukatuna ikai khonna putki Abang nak tanya apa BJP ki atau puina mana jarapa masih lasting mana jalan sehari kali apa amat tu yang sini apa ada organize kerana tahu betul ni masih mak abang mana jalan itu ye muda aina tu kerana tu jawab nanti hek nuai tu lepas itu apa yang sih makan lima orang baru apa ini tahu dah hari tu yang sini ada ibu macam sebi ramai macam thabi ramai mahi tu nak apa ni sahaja le Mai sar na koi kari ya bam to e alaman kaya na BJP ni RSS kaya na koi parampara mayama thamira masi follow to drawa apoi only power to pamagi adi position to pamagi to wa taraga ni kai matak ti mo ye mata apoi thamira mala misat re na apoi papu gani Haukiba February 12 dagi hauduna ngasi March 9 fauba androgi akoibida leiba khul kunmari gi san lising amaga chatret tarada BQ amadi HS vaccine loinana hui chanipan yang khaidana anti rabies vaccine kapthokre amadi hai bidak sing asi kapagi khodong chabasi Imphal East ki Porampata leiba district veterinary office legani haina department sina thokpa cherol mada khangalakli Thawal district ki wangkhem kendra gi yari pokta leiba water supply scheme ngasi PHD minister Lucy Dikhona Hakthing nana chatuna yengsin khongcharadu da kendra sigi MLA ke Megha Chandra Suloina ki Minister na Paumi Singh da hai hauzik semgat sagali bas da leiba water pass sing khangdok tuna thuba matam da water supply scheme siloi sinduna miyamna kana ba pina ba honagani Film Forum Manipur na chahi kudingi pangthok tuna lakpa music video festival dongin kumai lesingani taranipan pangthok lagani tarulak suba kumai sige entry form lagliba March tarani thoidagi loba yagani loinana form pisim bigero benumit lagliba April anini akupa marol Film Forum dagi khanglaba yagani haina forum asin thadorpa cherol amada khangalakli hauze ngasi sanabagi pauda Asian Football Confederation ki meeting makhada All Manipur Football Association of Sinduna AFC Women's Football Day gi thoram ngasi Khumalampak Artificial Turf Ground da pangthokre
Socialist Party of America na New York ta English tingamal chama pan subna mapan gi February kunipan da hanboina nupi gi numerasi pangtok pahuki English tingamal chama pan tara gi March nipan da Denmark ta pangtok kiba Women's Conference sadu gi mifamaduna March nipan si nupi numit oirasi haina warim naki English tingamal chama pan hundra manga da United Nations nasu March nipan si nupi gi numit ni haina lautok kiba galoina na numerasi malem pumba paksana pangtok pahuki English ngani tara manga da numerasi Asian Football Confederation asu nupi football sanaroi singu pungning thogat poina AFC Women's Football Day gi thormasi pangtok pahoki Manipur da su thormasi mamang chahide gi pangtok pahoki baga loina nang ase su thormasi pangthoki Amfa gi masak narba miyo kana sorya ki ba thoramadu da Kripsa Narem thong amadi SSC sekta ani gi sanaroi singna maru mapangi oiba football match ma sanaki Masi mamang sehi singsu pangtok lai nugo matung lapata ba sei singsu soidang pangtok ani kenoida International Women's Day ga mai lene na Asian Football Confederation na pirap la pokta matung na koi sei matung da su sei khar hena chaung na bai taru tin jingsi junior gi standard ni mathang da di koi senior gi standard da khar hena mamung khana pangtok pa na ba hona gani All Manipur Working Journalists Association ki meeting makhada yaw sangkum haiga mari leinana sana ki ba volleyball tournament ki champion Manipur Chronicles na oibangam kre thoka ningda ba thodo wathok amana maram oiraga matam chana tournament asigi final match sana bangam dana lakhi badu ngasi Kumalampak volleyball practice ground sana ki tournament asigi sana ki ba harba match ta Manipur Chronicles na sana lai bakpu aduga ani suba match na pongna form na ISTB bu mai thiba piki tathe ki ba tournament asigi ahum suba match tana Impact TV na Imphal Times boduga mari suba match tana Media Unified na Impact TV bu mai thiba piki bagaloina na manga suba match ta Manipur Chronicles na pongna fambu mai thiba pi bangam ki ngasa sana ki ba final match sida Manipur Chronicles na Media Unified bu point kun manga tarama panamus kun manga tara tara ta mai thiba piram laga tournament asigi champion oi bangam ki Mari Suba MCA Plate Cricket Tournament Oscar Pauna Kaitel Mai Pakre Manipur Cricket Association ki meeting makhada Langthabal Public Ground da chathariba Cricket Tournament siking asisana ki bataret subalik ta tos ngam ki ba YUC kwa Kaitel na fielding hana sana na bawarit loki match asigi apibu over kuntra manga da batting hana sana ki ba Oscar Pauna Kaitel na wicket ni pan turaga ran chani kun humdoi lobangam ki match asigi ni suba innings sana ki ba YUC kwa Kaitel na match asigi apibu over kuntra manga yodana subnagi board Over taramapan ga ball mari da wicket taramak turaga run marfu mari khaklauduna match asi run cham kuntra mapan da yamna chawna mai thi banangki Oscar Pauna Kaitel gi bowler Samson na wicket mari lauduna match asi gi man of the match taki Cricket team kun mathoina sarg yaduna chathariba tournament asi ga heng sanaga da bani pan subalikta model club chinga makha amasung KSDO kyamgai anina nabatongna Taruk Suba T20 Manipur Veteran Cricket Tournament Judging Cricket Club Mai Pakre ngasi Model Higher Secondary School amadi Oriental College ki sanabungda sanakiba cricket tournament asige hum Suba League toss ngam kiba Judging Cricket Club na batting hana sanaduna match asige apibu over kunda wicket tare turaga run cham kuntrani thoila bungam ki match asige ni Suba innings sanakiba Young Welfare Club Langthabal na match asige apibu over kunda wicket taruk turaga somnagi run cham 38 khaklaud na match asi run 30 da mai thibananki Judging Cricket Club ki all-rounder Krishna Kumar run tara taruk amadi wicket mari lagduna match asigi man of the match taki Manipur Veteran Cricket Association ki meeting makhada chathariba cricket tournament se team nipana sarukyari hayeng tournament asigi mari subaling match sanagani Handak pangthokiba Khelo India da Bisnupur district ki manungda laiba weightlifting masana da medal kya lawar khrabanupi sanaroi singh ngasitam na okre Ulau Sai SAG ki sanaroi singh adu International Women's Day mani lainana Bisnupur district ki district administration sinduna mini secretariat DC block ki conference hall da ramna opgi thormadu pangthokibani district asigi deputy commissioner Pawan Yadav na hai nupa oiba singh na nupi buhiram khudingda ikai khumna gadabani
ꯑꯩꯒꯤ ꯍꯥꯏꯕ ꯋꯥꯈꯜ ꯊꯥꯗꯣꯛꯇꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ अरोइबदा बुलेटिन से हेडलाइंस अमोन मियाम थमसके मणिपुर इंटरनेशनल वुमेन्स डे पांगथोखरे वांगनोंपोक लमदंगी नुपी सिंगना इंडिया के अतै स्टेट सिंगदगी हेना एम्पावर्ड ओय हाइना गवर्नर नस्मा हेप्तुलाना सिंथाखरे लमदम असिबु इंगतप्पा मरा चेप खुनाय म सेंगत पंगमलगली बसे लमदम असिगी ममा ओइबि सिंग होना जमनमदि थौदांग सिंगननी हाइना चीफ मिनिस्टरना नुपी ओइबि सिंग इकाय खुनबा उतलकली नगामपाल की टोनी एलियस जगतपुर डबल बैरल न कापतुना हाटलंबगी थौदोक चेनब मियोय मरी पुलिस फागत पंगमख्रे थांगवैबन एरिया दा कौरंब बन हदोखरे संजेन थोंदगी लफुपा तेरा फावबदा लेबा इम्फाल तुरेल की तोरबान आइन की वांगना साजलिबा तोंगान तोंगान युम कैसिंग इम्फाल वेस्ट डिस्ट्रिक्ट की मीटिंग मखादा तकथोकपा होख्रे अमसुंग अपुनबा लुपा करोड़ 12 लाख 63 के सेंफम ओइगदबा वैली ब्रिज अमदी तोंगान तोंगान लंबी मरी मिनिस्टर बिस्विजितना संगादुना मियाम द खुसिनख्रे